tang 19 tong lawbi thongdokka matung akhoi lamdam sida leiba maira paibi club miyamna warep ama lepre adudi numit mangani sak daw laina akhoi laukhuki base asigi maram oine haraga ngasi se khoi farman kathian si khoi leipak ite leipak sigi mayam puna maki apunba kaithel ama oibanina akhoi lamdam dagi la aga ayuk sida makhoi kathian thamdana kotana mayam ama tawni adubu laukhuki ba wafam ado adugi matungina akhoi waheng lekai maira paibi amadi moirang leirak adagi leiriba akhoi saboman kendra sida leiriba maira paibi adagi akhoi gi sinjamairom dagi mayam sin lakpirega akhoi gi iteng pangbiri haraga akhoi kaithel ahum ase akhoi hujik thong lon hanjare pot amata yolan jadre ngasi di akhoi mapung phana hujik shutdown khoi pangtok sare adu hariba shutdown ase nimi mangani gi shutdown asina nimi mangani se thong hangbigano kathien phamba ima iben sing lamlam dagi lakpadu lakpiranu numit mangani sidi akhoi warazuan akhoi khangmin araga laipaki tamakani haidana akhoi punamak amata oina khongjang je saksimina se aina han myam gi mafamda ai haijari akoina shutdown langthok base asida lamheng tu hendana karigumba kathien sida phamba lakpi batargadi maduda tholakpa phaphatagi daita do masa na bani hapta bani aduga akoina numit mangani shutdown langthoi se yum da phamdana nungai na tumdana akoi laithokse haiba nate akoi se punsan bagi matam duni akoi gi numi mangani sida akoi se punsan laga pungning khundin oiraga akoi sarkada kaino akoi gi hak tampham thokpa akoi gi demand punamak tamina se amat ta oina punsan laga akoi imalai pa kamina se haidana akoi na miyang gi mafamda akoi na pause pijaban khwairaman ima kaithel ahummak khuntak lan sire karigumba mi amata laitre tumin phawga paidre nakan da lairiba nagampan kaithel waheng laikai kaithel punamak khuntak lan sire waheng laikai rongi ima sagol baronggi ima kyana lambi thingduna hojik khongchang changsilli hojik ki pau update ni nungdin pung amagi